Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Security Force na Imphal East Rajchandpur amasung Kakching Jilada thibuhumbagi thabak sathabada khusukulai kaya fagatkre. Kendra gi Micro Small amasung Medium Enterprises Mantri Jitan Ram Manjina World MSC Dega Mari Lenana Anoba Skimani Nei Delhi da hudokre amasung Bharat amasung South Africa gi T20 Men's Cricket World Cup ki final da thengnaragani match asi Barbados ta haying bidang pung nipan digi sanaba hogani. Security Force na thibuhumbagi thabak sathabada tongan bajila singdagi kuchukulai kaya fagat khre police ki paun hai Imphal West jila gi Naurem lekai pena khongdagi pistol ani kapayari banongmi maru khara detonator yaudaba hand grenade ama fagat pangam ki Rajchandpur jila gi Singphai village amasung Haichang lokdagi improvised pump amhum amasung Kakching jila gi Singtom village area dagi detonator amasung HE36 grenade ani fagat ki National Highway 37 amasung National Highway 2 da pochai puba gari punna chahum taramathoi security akan becheksul thoranga luina Imphal yaurakre Security Force na Rajchandpur jila gi tongan mafam singda thibuhum ki thabak chathabada khusukulai kaya fagatle Assam Rifles ki cherol amana hai Rajchandpur jila gi lalufai da thibuhum ki thabak chathabada single barrel rifle ama improvised mortar ani amasung nongmeru kaya fagat pangam ki fagalaba polam singadu Manipur Police da khusina kre hairi Zila Asimaki, Zimongzang Kulda Tibuhumbaki Tabak Satabada, 9mm carbine machine gun ama single barrel rifle manga improvised mortar ani amasung Nongme Maru Singh Pagatki, Polam Singadu Police Tasnakre Haide. Amaromda Assam Rifles na Rajas da Tangdulai Tabamasung Santi Hanjilanaba, Sing amasung Tampaki Tongan Balup Singa Unaduna, Warisabi Tabak Lieutenant Satari, Haumigi Luching Basing, Taubalgi CSO, Lilongi Nupilup amasung Mairapai Bising, Kamakya Pemton Koleski Mahiro amasung Oza Singh, Sandrakongi Transport Association gi Musing amasung Irengbam gi Kuzya Singa unakre Jangling Pai Faiko Faimol Jingyang Faijol na Jingmo Kul Singi Luchingba Sing amasung Kunza Singa su unake Board of Secondary Education Manipur Bosem na Lauba High School Living Certificate HSLC Examination Lisingani Kunmari gi Compartmental Parikya gi form July Anidagi Hauraga July Taramathoi Pauba Thazinba Yaragani Bosem gi Examination Control na Thokpa Chirol Mada Hai Handak Pangthokiba Metric Parikhyada subject tarmuk tharaga Yamdrabada subject ani fail oiba mahiroi sing compartmental parikya asi thaba yagani parikya asi thanabagi damak application form sing online da July ani dagi hauraga July 13 phawba hazingadabani mahiroi singna school gi mari linaba singa tanaduna application form thazilakadabani natraga bosem gi official website https://portals.bosem.in da thazin bayagani hariba website asida admit card July 12 dagi download toba yagani amaromda lanjin aduna leirba mahiroi singi oinadi application form thazin bagi phi lauroi hairi Maya Imphal Police Station na mathau toriba home guard ching downsizing tobinaba Manipur Home Guard Employees Welfare Association appeal tawraki association asina thokpa cherol amada hai Rajas Santi Raksa gi pibam ningthi na ngak nabagi damak amasung civil police force ni mathau tongno posting pibada hian kudong chan nabagi damak Maya Imphal Police Station da yamlabada home guard manga mathau tohon biu hairi tabiriba pawasi Akaswani Imphal dagini Kendra gi Micro Small amasung Medium Enterprises Mantri Jitan Ram Manjina World MSC Dega Mari Lenana Anoba Skimani Nai Delhi da hudokre Skimasina Micro and Small Enterprises Lak Manga da Digital Commerce ki matangda Tengbang Pai Piragani Maragasida Yashavini campaign na nupi singi oiba Informal Micro Enterprises sing da tangai padaba mating sing panglagani masigidamak miyam humna khangminanaba campaign asina achoba thawdang lauri Udyami Bharat event saruk yaraduna Sri Manji na hai khungang amasung manung hunjin mafam sing da akan mamit yeng thamduna scheme sing asi phangana bo honagadabani mangna hai sakhotba Bharat amo oirangna bagi damakta khwaidigi sothaba singdagi hauraga scheme sing asi gi tengbang phangan batangai fate Numindasigi mari leina Uttar Pradesh ki Mukhyamantri Yogi Adityanath na Lucknow da pangthokpa thauramda MSME unit Singda Lupa Koti Lising Kungi Loan Yentoki Toramadu da Wangang bada Mukhyamantri na hai MSME na Rajasi ki tongan balam singda putok da maruba thawdang lauri lawusnugi matangda MSME na miyoi kaya da thabak pido na hingnabagi lambi piri One District One Product Scheme gi makhada Raja asi Malem da saktak pangamle Geneva gi Global Resilience Fund na sinduna
Guwahati ki Hotel Ratnamoli Palace da Nature Crime haiba hiram da Resilience Dialogue sing pangthokre ngarang pangthokiba thoram adu da Nature Crime gi mathakta wildlife crime, sand mining, illegal timber logging, medicinal plant and animal parts smuggling amadi atai hiram singi matang da khanaki dialogue asida maruina nongju nutsagi oibo wafam singi matang da khanaki Baramasung South Africa ki T20 Men's Cricket World Cup ki final da thengnaragani match asi Barbados da haying midang pung nipan digi sanaba hogani ningsingba ngarang sanakib anisuba semi final da Bharatna mamang se champion England bu mai thiba piramki Kaksing District Polo Association na sinduna anba rajya thaki Men's Open Polo Tournament lisingani kunmari gi ngarang sanakiba match ta Pony Care Center Kumbibi na Tenta Polo Club A bu panjil mangamari thoikre atopa match amada Texam Polo Club B na ibutau margin kubam kanbalup haingang bu panjil pigani mapal mari da thoiki ngasi phongba pause singi moriba pausingi namak hauji Okram Umadini leire Umadini Thagatsari Suni Ngasi Kokomigi Manipur Kanba Khongchat Chatnaba Sem Saba Loikre Haiba Pau Asina Poknafam People's Chronicle Naharol gi Thaudang Manipur News Sana Laibak Huyan Lan Pau amasung Manipur Mail da headline tawduna maru oiba pau oina phongli Iramdam Kanba Khongchat ngasi pangthok lagani Minister MLA yauna mipum khuding na saruk yabiu haina Kokomi Women Wing na appeal tawrakpagi pau Ichel Express ki anishuba headline tawri BJP Manipur Pradesh ki President Sarda Devina Amit Sahaga unaduna Manipur gi oiriba phibam asigi matangda kupna wari sanakre haiba pau asina Naharol gi Thaudangi anishuba headline tawri President Sardana Union Home Minister ga unakre miyam gi apamba thabakta onthokani haina thajaba pirakre haina Sardana phongdokhiba wafamna Manipur News ki anishuba headline tawri Rajya Sabha amasung Lok Sabha gi apunba mifam President Draupadi Murmu na joint session da address pikre chahi ama hena lan thorakliba Manipur palamdre haiba pau asina huyan lan pau gi anishuba headline oiri Security force na tongan ba mafam singda combing operation sing chathaduna khuchu khulai kaya phagat khibagi pau singna pauche ayambada maruiba pau oina phongli Thiba humbagi thabak chatharabasu mitaida landabadi lepte haiba pau asigi manung channa jiribamda yum dukan mai tharamle amasung thiba humbagi thabak sing paksana chathaki haina sub headline tawduna Sanga Express Manipuri gi ahan belamai da phongli Churachandpur DC amasung nupi luching disingna governor ga unaduna jila asigi oiriba phibam gi matangda wari sanakibagi pau Imphal Free Press da ahan belamai da phongli World Mitai Council na Mitai Singbu Scheduled Tribe List da channabagi khongjang leptana chathari haiba pau asina Sanga Express English ki ahan belamai da phongli Governor na Churachandpur gi DC da Law and Order nga naba khanghan khibagi pau Morning Bell gi anishuba headline tawri All Manipur Christian Organization na Bharat ki President da Ayiba Cherol piduna Rajya asigi minority Christian sing ngak senaba amasung mang takraba church sing amuk hanna sanaba appeal tawkibagi pauna Hills Hornbill Express ki ahan headline oiri UGC na lawba NEET parikya da paper leak oikhiba adugi matangda kupna thijinduna mara leibasing dandi pigani haina President Draupadi Murmu na phongdokiba wafam Ganphu Mail gi anishuba headline tawri Kokomi na ngasi Manipur kanba sep Manipur haiba rally chatnaba sem sakre haiba pau asina Tamenglong Times gi anishuba headline tawri Suni Thagachari Umadini aroibada maroiba pau amok Security force na Imphal Surachandpur amasung Kakching jila da thiba humgi thabak chathabada khuchukulai kaya phagatkhre Kendra gi micro small amasung medium enterprises Mantri Jiten Rambanji na World MSC Day ga mari leinana anoba scheme ani nei Delhi da hudokre amasung Bharat amasung South Africa T20 Men's Cricket World Cup ki final da thengnaragani match asi Barbados da haying midang pung 9 dagi sanaba hogani pau loijare